District Football Association DFA Thoubal gi 3rd Division Football League Tournament 2024-25 team manga na saruk yaduna ngarangdagi Wangjing Kodompokpida leiba District Sports Complex da Houdokhre. Houdokhpagi sanakiba league tournament asigi hanba match ta YVA Wangjing na Sangayumpham FC bu goal ani sinoda maithiba pikre. League tournament adu Houdokhpagi thoramda DFA Thoubal gi President Mutum Mani, Vice President L Syamo amasung Treasurer Konsam Michael na athoiba mithunglen singoina sarukya ki. Ngarang sanakiba YVA amasung Sangayumpham FC anigi match ta YVA Wangjing gi maipakpagi goal sing adu jersey number 15 H Birlana match ki minute kuntra taret chatpada ahanba goal chanba ngamkhibani. Aduga jersey number 18 L Malemna minute nifu taruk chatpada goal amaga chanba ngamkhi. Sangayumpham FC na apiba matamda goal amata handokpa ngamdabadagi match adu YVA na anisinoda maipakpa ngamkhibani. Match asida YVA gi jersey number 2 T Senewar, jersey number 3 S Jackson, Sangayumpham FC gi jersey number 8 MD Nadim amasung jersey number 5 MD Jahirbu match ki minute 62 70 plus 1 45 amadi 50 chatpada referee na yellow card amamam book tawki. Tha asigi kunmathoi gi Tilpung anida Santos FA Tentha amasung JJFC Thoubal Houdokhre anina league tournament asigi ani suba match oina sanagani hairi.